Youth Forum Governor Ajay Kumar Valada Khangan Kiba Charter of Demand Singh Thabak Ta Onthorokani Haibagi Thajaba Leitrabadi Prime Minister Narendra Modi ki concert boycott tawgani haina Fongdoroli Manipur People's Party Youth Front ki Maikaidagi Press Media da Fongdorokpa Wafam Amada Manipur da Sahi Aniga Thamari Rom Hena Awaba Mayonadona Lalaga Prime Minister na Hauzik Khak Lakani Haibasai a pen boyde Karigumba Mahana Lalabadi Manipur da administration ani Labagum Ladibasi Lehendanaba IDP Singi Relief Fund Masagi account da Sangan Binaba Irang Asina Sen Tumgi Film Soxil Asigi Solution Ama Piba Pre Movement Lehan Batanatana Naharul Singna Tabak Pangdriba Asigi Job Package Ama Piram Daba Tarabadi PM gi concert boycott tawani amadi Miyam Nasu PM concert Asi Saruk Yafam Thokte Haina MPP Youth Front na Fongdoroli Manipur da Kanglup ki irang na maram oidana khoi law and order da achauba akaiba ma oibdana tana khoi economic da achauba chaitheng ama nangduna Manipur da khundari ba khudimakta awba chaitheng kaya pira fawbada honorable Prime Minister khoi Narendra Modi na khangjan da bida tasan da bida ngasi fawbada warasin porakna ba amata khona dana ngasi tha ni ga sahi ni ga tha mari surba matungda khoi Manipur da lakani haidana tawriba khongchat si Manipur People's Party Youth Front ki maikaidagi Charter of Demand ama khoi honorable governor ki khutangda thamjari hairiba Charter of Demand singasi khoi karigumba government ki maikaidagi fulfill tawba ngamdaba oiragadi khoi Manipur People's Party Youth Front ki maikaidagi honorable Prime Minister ki khongchat asi boycott tawani haiduna hairiba khoi Charter of Demand sing adudi ahanbada Manipur ki oiba special economic grant ama thambiba ani subada immediate removal of the buffer zone Manipur ki manungda buffer zone thamba si akoi gi leibaga sibo hena thugaina basin bani haiduna Manipur People's Party ki makai dagi lawi ahum subda relief camp da leiriba inmate singbo masa masa gi mayumda respect amadi security yauna masa masa gi yumda thamba amadi mage amanga ta thokriba khudimaktubu direct benefit transfer tawbigada bani mari subada freedom of movement across the state haibadi Manipur asida state ani thokpagi mawongda administration ani leibagi mawongda lam amadagi lam amada chatpa yadaba ba leiriba si lathok bigadamni manga subada damdam asida leiriba naron singi damagi achauba job package ama lauthoktuna ngasi Manipur da unemployment gi achauba crisis ama leiriba si kokhan gadabani airiba khoigi Charter of Demand sing asi kaigumba khoigi government gi maikai dagi fulfill tawba ngamdaba thoklabagadi ngasi akoigi September gi tang 3 da honorable Prime Minister na Manipur da lakani haidana tawriba khongchat asi Manipur People's Party Youth Front gi maikai dagi khongchat asi boycott tawjagani amadi iramda masida leiriba iraicha amadi tongan tongan ba civil society organization sing amadi student union sing nasu hairiba khongchat asi bu support tabam thokte haidana koi Manipur People's Party Youth Front gi maikai dagi thamjari